ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯩ ꯍꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯧꯗꯣꯏꯅꯦ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯩ ꯍꯧꯔꯒꯦ ꯃꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯗꯣꯏꯅꯤꯀꯣ ꯌꯦꯔꯨꯝꯗ ꯍꯥꯟꯅ ꯇꯥꯎ ꯂꯣꯏꯔꯒ ꯀꯣꯊꯔ ꯊꯝꯃꯒ ꯃꯔꯣꯏ ꯀꯩꯀꯥ ꯉꯧꯔꯒ ꯊꯣꯡꯒꯗꯕꯅꯤ ꯎꯃꯣꯔꯣꯛꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯈꯣꯏ ꯄꯥꯜꯂꯕꯅꯤ ꯁꯤ ꯎꯃꯣꯔꯣꯛꯁꯤ ꯌꯦꯡꯉꯨꯇꯣ ꯂꯨꯄꯥ ꯀꯩꯅꯣꯒꯤꯅꯦ ꯉꯔꯥꯡ ꯂꯨꯄꯥ 50ꯒꯤ ꯂꯩꯔꯛꯄꯅꯤ ꯌꯥꯝ ꯍꯣꯡꯕ꯭ꯔꯥ ꯂꯨꯄꯥ 50ꯒꯤ ꯎꯃꯣꯔꯣꯛꯅꯦ ꯌꯦꯡꯉꯨꯇꯣ ꯂꯨꯄꯥ 50ꯅ ꯑꯃ ꯃꯦꯠꯈ꯭ꯔꯕꯅꯤ ꯁꯤ ꯎꯃꯣꯔꯣꯛꯁꯤ ꯌꯦꯡꯉꯨ ꯂꯨꯄꯥ 50 ꯂꯩꯕꯅꯦꯕꯀꯣ ꯉꯔꯥꯡꯁꯦ ꯑꯩꯅ ꯑꯗꯨꯗ 10ꯒꯤ 4ꯅꯦ 10ꯒꯤ 3ꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗ 4 ꯇꯧꯍꯜꯂꯦꯕ ꯑꯩꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯄꯥ 10 ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯣ ꯍꯥꯏꯅ ꯃꯣꯔꯣꯛ 9ꯅꯦꯕ ꯑꯃ ꯉꯔꯥꯡ ꯃꯦꯠꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯁꯤꯗ ꯁꯤ ꯀꯧꯇꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯒꯤ ꯍꯥꯞꯄꯒꯤ ꯀꯧꯇꯥꯗꯨꯗ ꯑꯩꯅꯅꯦ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯊꯝꯃꯤꯅꯦꯕ ꯑꯩꯅ ꯉꯥꯔꯤꯗꯣ ꯍꯥꯞꯄꯣ ꯇꯦꯔꯥ ꯍꯥꯟꯅ ꯍꯥꯞꯀꯗꯕꯗꯨꯕꯨ ꯇꯦꯔꯥ ꯍꯥꯟꯅ ꯍꯥꯞꯀꯗꯕꯗꯨꯕꯨ ꯑꯁ ꯀꯔꯤ ꯈꯨꯍꯥꯞꯅꯣ ꯁꯤꯕꯨ ꯂꯪꯉꯦ ꯌꯦꯠꯇꯅꯦꯕ ꯕꯔꯩꯗꯣ ꯇꯦꯔꯥ ꯍꯥꯟꯅ ꯍꯥꯞꯀꯗꯕꯗꯨꯕꯨ ꯀꯔꯤ ꯀꯩꯅꯣ ꯍꯥꯟꯅ ꯍꯥꯞꯆꯜꯂꯤ ꯉꯥꯔꯤ ꯍꯥꯞꯄꯣ ꯍꯥꯏꯔꯤꯅ ꯑꯉꯥꯎꯕꯤꯅ ꯍꯥꯏꯕꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯅꯪ ꯑꯗꯨꯝ ꯏꯜꯂꯤ ꯍꯥꯞꯆꯜꯂꯣ ꯑꯗꯒꯤ ꯃꯩꯗꯣ ꯈꯤꯇꯪ ꯂꯩꯊꯔꯕꯣ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯆꯟꯈ꯭ꯔꯣ ꯃꯆꯨ ꯌꯥꯝ ꯌꯥꯛꯄꯅꯦ ꯑꯩꯈꯣꯏ ꯃꯆꯨꯗꯤ ꯌꯥꯝ ꯍꯥꯞꯄꯅꯨ ꯈꯤꯇꯪ ꯍꯥꯞꯄꯣ ꯃꯌꯥꯝ ꯑꯁꯤꯗꯩꯗꯤ ꯚꯤꯗꯤꯑꯣ ꯐꯖꯕ ꯃꯑꯣꯡ ꯇꯥꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯅꯥꯔꯨꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯊꯥꯒꯠꯄ ꯍꯧꯔꯛꯑꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯕ꯭ꯔꯩ ꯌꯥꯝ ꯆꯥꯎꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦ ꯆꯨꯝꯕ꯭ꯔꯩꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯆꯥꯔꯛꯀꯦ ꯆꯨꯝꯕ꯭ꯔꯩꯁꯨ ꯆꯥꯎꯔꯦ ꯀꯣꯝꯂꯥꯁꯨ ꯄꯥꯟꯕ ꯍꯧꯔꯦ ꯄꯥꯜꯂꯕꯣ ꯑꯗꯨꯏꯗ ꯄꯥꯜꯂꯕꯅꯤ ꯃꯆꯥ ꯌꯥꯝ ꯇꯝꯃꯕꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯀꯩ ꯍꯩꯗꯣꯛꯑꯦ ꯃꯤ ꯃꯔꯣꯏꯗꯣ ꯀꯥꯔꯦꯝꯅꯦ ꯅꯪꯕꯣ ꯁꯅꯥꯇꯣꯝꯕꯤ ꯕꯂꯥꯅ ꯑꯃꯨꯛ ꯃꯔꯣꯏꯗꯣ ꯀꯥꯔꯦ ꯖꯤꯔꯥꯗꯣ ꯈꯤꯇꯪ ꯆꯥꯏꯁꯤꯟꯈ꯭ꯔꯗꯤ ꯐꯗꯧꯕ ꯍꯩꯍꯧꯗꯔꯤꯗꯣ ꯌꯥꯔꯦ ꯌꯥꯝ ꯍꯥꯞꯆꯤꯜꯂꯨꯅꯨ ꯌꯥꯝ ꯍꯥꯞꯆꯤꯜꯂꯁꯨ ꯍꯥꯎꯇꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯃꯆꯟ ꯅꯨꯡꯆꯟ ꯄꯨꯔꯥ ꯍꯥꯞꯆꯤꯟꯕꯁꯤꯁꯨ ꯍꯥꯎꯇꯦ ꯑꯩ ꯉꯥꯎꯋꯦꯗ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯤꯅ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯕꯅꯦ ꯐꯖꯅꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯖꯤꯔꯥꯗ ꯍꯥꯞꯄꯧꯗ꯭ꯔꯦ ꯇꯣꯛ ꯌꯥꯔꯦ ꯍꯥꯞꯇ꯭ꯔꯕꯅꯤ ꯌꯥꯈꯣ ꯌꯦꯔꯨꯝꯗꯣ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯌꯦꯔꯨꯝꯗꯣ ꯀꯣꯟꯅ ꯊꯥꯗꯒꯗꯕ ꯃꯥꯅꯦ ꯑꯩꯅꯅꯦ ꯃꯣꯔꯣꯛꯁꯤꯗꯤ ꯇꯣꯏꯗꯕ ꯌꯥꯔꯦ ꯇꯣꯏꯗꯁꯅꯨ ꯏꯃꯥ ꯃꯆꯦꯠ ꯌꯥꯎꯕꯗꯨꯅ ꯍꯥꯎꯔꯤꯅꯦ ꯃꯄꯨꯝ ꯌꯥꯎꯗ꯭ꯔꯥ ꯃꯄꯨꯝꯗꯣ ꯍꯣꯔꯦꯟ ꯆꯤꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯄꯤꯖꯒꯦ ꯅꯌꯥ ꯂꯧꯒꯦ ꯃꯣꯔꯣꯛ ꯀꯨꯂꯦꯝ ꯊꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯇꯣꯏꯗꯦ ꯌꯦꯡꯉꯣꯅꯦ ꯇꯣꯏꯗꯁꯅꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯨꯜꯂꯛꯑꯀꯥꯟꯗ ꯇꯣꯏꯒꯤꯗꯪ ꯈꯥꯕꯩꯒꯁꯦ ꯑꯅꯤ ꯊꯣꯛꯀꯩꯅꯦ ꯃꯥꯅ ꯊꯣꯡꯉꯤꯁꯦ ꯀꯔꯤ ꯅꯪꯅ ꯈꯥꯕꯩ ꯑꯁꯤꯗꯤ ꯅꯪ ꯄꯨꯊꯣꯛꯄ ꯑꯣꯀꯦ ꯁꯤ ꯍꯥꯞꯆꯟꯈ꯭ꯔꯣ ꯌꯥꯔꯦ ꯁꯤꯁꯨ ꯅꯪ ꯄꯨꯊꯣꯔꯛꯄ ꯍꯥꯞꯆꯟꯈ꯭ꯔꯣ ꯃꯆꯨꯗꯣ ꯌꯥꯔꯗ꯭ꯔꯣ ꯃꯣꯔꯣꯛ ꯃꯆꯨ ꯈꯤꯇꯪ ꯍꯣꯔꯦꯟ ꯁꯧꯔꯛꯑꯀꯥꯟꯗ ꯆꯥꯏꯁꯤꯟꯒꯦꯔꯥ ꯏꯁꯤꯡ ꯈꯤꯇꯪꯒ ꯍꯩꯒꯤꯗꯗꯤ ꯌꯥꯔꯣꯏ ꯃꯍꯤ ꯍꯩꯔꯒꯦ ꯌꯥꯔꯦ ꯏꯁꯤꯡ ꯑꯁꯥꯕ ꯁꯤꯗ ꯑꯩ ꯍꯩꯔꯛꯑꯒꯦ ꯌꯥꯔꯦ ꯁꯤ ꯍꯩꯖꯜꯂꯦ ꯏꯃꯥ ꯅꯣꯛꯅꯤꯡꯉꯦ ꯆꯥꯛꯇꯨꯕꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ ꯆꯥꯛ ꯏꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯆꯥꯛꯁꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯑꯩꯈꯣꯏꯅ ꯃꯅꯤꯟꯁꯤꯅ ꯋꯥ ꯃꯥꯜꯂꯤꯁꯤꯅꯦ ꯃꯨꯜꯂꯦ ꯆꯥꯛ ꯃꯨꯜꯂꯕꯅꯦ ꯆꯥꯛ ꯃꯨꯜꯂꯦ ꯆꯥꯛ ꯃꯨꯠꯊꯠꯂꯣ ꯅꯥꯔꯝꯗꯧ ꯃꯥꯜꯂꯦ ꯅꯥꯗꯤ ꯅꯥꯔꯣꯏ ꯀꯟꯅꯗꯤ ꯊꯥꯈꯤꯗꯕꯅꯦ ꯃꯈꯣꯟ ꯍꯧꯕꯩ ꯈꯛꯇ ꯈꯥꯕꯩꯗꯣ ꯖꯔꯞꯇꯅ ꯑꯗꯨꯝ ꯑꯣꯠ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯔꯒ ꯆꯪ ꯌꯥꯗꯦ ꯑꯗꯨꯕꯨꯗꯤ ꯈꯪ ꯌꯥꯝꯃꯜꯂꯦ ꯀꯩꯅꯣ ꯅꯪꯗꯨ ꯇꯣꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯁꯦ ꯐꯖꯗ꯭ꯔꯣ ꯗꯥꯂꯤꯌꯥꯁꯦ ꯗꯥꯂꯤꯌꯥ ꯑꯉꯥꯡꯕꯅꯤ ꯁꯤ ꯑꯉꯥꯡꯕꯩ ꯑꯣꯜꯂꯤ ꯗꯥꯂꯤꯌꯥ ꯑꯉꯥꯡꯕ ꯁꯤꯅ ꯀꯩ ꯃꯆꯨ ꯑꯣꯏꯔꯛꯇꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯉꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯁꯤꯅ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯁꯤꯁꯦ ꯀꯥꯎꯈ꯭ꯔꯦ ꯃꯜꯂꯤꯀꯥ ꯃꯥꯟꯕꯁꯦ ꯅꯠꯇꯦ ꯁꯤꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡ ꯁꯤꯅ ꯆꯟꯗ꯭ꯔꯃꯨꯈꯤꯅꯤ ꯁꯤꯕꯨꯗꯤ ꯈꯪꯉꯦ ꯁꯤꯗꯤ ꯀꯔꯤ ꯃꯆꯨ ꯑꯣꯏꯔꯛꯇꯣꯏꯅꯣ ꯗꯥꯂꯤꯌꯥꯁꯦ ꯍꯩꯅꯧ ꯃꯌꯥꯝ ꯅꯣꯏ ꯍꯩꯅꯧ ꯄꯥꯟꯅꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯩꯅꯧ ꯆꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯍꯩꯅꯧ ꯃꯦꯠꯄ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛ ꯍꯩꯅꯧ ꯃꯦꯠꯂ ꯆꯥꯕ ꯁꯤꯅ ꯁꯤꯇꯥꯕꯟ ꯃꯔꯤꯅꯤꯀꯣ ꯍꯩ ꯔꯥꯒꯗꯤ ꯑꯝꯇ ꯋꯥꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯥꯎꯕꯅꯦ ꯁꯤ ꯁꯤꯇꯥꯕꯟꯁꯤꯁꯨ ꯑꯗꯣ ꯍꯩꯅꯧꯁꯦ ꯃꯦꯡꯒꯣ ꯄꯥꯜꯂꯦ ꯃꯊꯛꯇ ꯑꯆꯧ ꯑꯆꯧꯕꯁꯨ ꯄꯥꯜꯂꯦ ꯎꯗꯤ ꯎꯔꯔꯣꯏ ꯅꯨꯃꯤꯠꯅ ꯊꯛꯀꯠꯂꯝꯅꯤ ꯑꯗꯣ ꯑꯆꯧ ꯄꯥꯜꯂꯤꯁꯦ ꯁꯅꯥꯔꯩ ꯁꯥꯠꯄ ꯍꯧꯔꯦ ꯁꯤ ꯁꯅꯥꯔꯩ ꯑꯊꯣꯟꯕꯁꯦ ꯃꯈꯣꯛꯀꯁꯦ ꯌꯥꯝ ꯆꯥꯎꯋꯤꯅꯦ ꯁꯤꯁꯦ ꯐꯖꯩꯅꯦ ꯃꯅꯨꯡꯗꯁꯨ ꯂꯩꯕꯗꯤ ꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯍꯟꯗꯛ ꯁꯤꯗꯁꯨ
สียามเลยชิมมาเลยกี่จะอุดกุยเลยฮะบ่ไอ้ดิอะไรเนี่ยง่างมาปุ่งตัวเนี่ยคิดได้ปุ่งตัวที่จะเนี่ยasal masa asal bukan tempat men itu siปุ่งตัวจะกินน้ำเต้าวันนี้สิปุ่งตัวการini yang athot pe lo athot pa amu pulap la amu segai tara di pharak tana ni sai masa sidai tara heni gi khange ni sidai ma ya le jine ka khalo kai no ka ni ka di onu pa ka dong ni e do ti ti ba nang kam chaw ta na ti oi kwa na mo ti oi aya hai no ji khai ho mi ngo ne se khai hai no ji koป่าเลยตั้งหาไม่เนี่ยปีงานแต่น้ำกี่วันนี้แต่ละเสียคุยที่สาวเลยประตูซาไปยาเลยคุยที่ซาไปยาเลยจุ่มใบมาจุ่มใบเนี่ยตัวซาแกอ้าวตินยาวแม่ตัวทุ่มมาเข้าไปไหนบ้างทุ่มใบเนี่ยเป็นสมัยนั้นตินใจจีกว่าบิดเลยเตี้ยไอ้รู้อยู่ซ่านปลาหมึกให้แกมต้มเดี๋ยวมันยิ่งดักมันได้แต่แกมต้มแต่ว่าเนี่ยชอบแต่ติ้นชอบแต่ติ้นนัทบีหาไอ้ทุ่มมากันอันทุกข์อะไรkalau sang mana tadi gua mau makan sembrai nam sembrai ni ko si mahal bring ke hả sembrai mà không được sembrai chay mà sembrai mà không được sembrai chay đấy Sebenarnya caning itu yang benar-benar hen gitu deh. Tin ngasang gitu nggak ada caning tapi, ayo. Hai, mau cik pada ni hari awal ni ba. Sebenarnya yang mana? Hai. Ông tròn bàn lấy tôi. Thùng một cái khóa hồng. Tập lại ba. Có tập lại ba. Stop. Nó cầm là bàn bao rồi. Tuh, cầm là này tuh. Cầm là tuh bàn. Kang. Mangratan chứ ba. Sunflower mà tôi lấy vào kang. Kame là ngay chứ cái gì đó là. Kame này nè. Kame này cái đang bàn bạc tạt tiếng ngà thật sai chứ đi. 2,000 years later. Ôi chứปุ่นย้อนปลามาจำตรงนี้ปุ่นย้อนไปเห็นเลยพอแล้ว